Lilong Haoreibi College Internal Quality Assurance Cell na sinduna Lilong Haoreibi College Multipurpose Hall da Student Induction Program Diksaram ama Pangthokkhre. Thauram aduda A. Dhaneswar Singh HOD Physics Department Lilong Haoreibi College amadi Professor M.D. A. Satar Saha Principal Lilong Haoreibi College na Presidential Member Singh oina sarukiyaki. Thauram adugi keynote address piraduna A. Robertson Singh Coordinator IQAC Lilong Haoreibi College na haikibada IQAC na matamatamgi symposium seminar amadi student singa mari lainaba thabak thauram kaya sinduna lakli ngasisu nauna college asida mahaitam gadoriba mahairoi singna tungkoina chathagadaba chatna kanglon aikhoi pumba wakhalon taminaduna college asibu awang bathakta pukhatpada saruk yaminanaba pandamda thauram asi sinbani haiduna phongdokhi. Thauram asigi manungchanna Joy Chandra Kharibam Coordinator New Education Policy NEP Lilong Haoreibi College na NEP na piriba lairik tambagi honglakliba khongchatki matangda sugaina mahairoi singna gyan tanaba wafam thamki. MD Ilyas Nodal Officer BVOC ABCID exam na college asida hangliba tongan ba vocational course sing amadi mahairoi singna college asida thengnarakadaba technical oiba hiram kayada wafam thamki. Muhammad Raza Ahmed Nodal Officer Scholarship Lilong Haoreibi College na tongan ba mahiroi singgidamak thamliba scholarship matau karam na mahiroi singna fangnaba hotnagani haibagi matangda wangangloi oiki. L. Dorendra Singh Program Officer NCC Unit Lilong Haoreibi College na mahiroi singna NCC yaubagi fangliba kanaba amadi matau karam na saruk yagani haibagi matangda wafam phongdokhi. Dr. Resma Khatun, Program Officer NSS Unit Lilong Haoreibi College na mahairoi singna karigidamak amadi matau karam na NSS yaugani haibagi matangda wafam thamki. Thauramadu presidential speech piraduna Professor M.D. A. Satar Saha Principal Lilong Haoreibi College na hai college asigi infrastructure da sothajarabasu mahaitambagi lamdadi tongan bahiram kayada mahairoi kayana manamathum kaya lawraktuna maipurakraba amadi hiram kayada khanghairaba oza kayana takpi tambiriba college amani maramasina nauna college asida mahaitam gadoriba mahairoi singnasu oza singa nakna loina duna awat apatana duna hena faba college ama khunai ama oinaba hotnaminasi haiba wafam phongdokhi. Thauramaduga mari lenana NCC parade so amasu utki.